Good morning. Ngasi se tang ama ko haidi ma'am chahi anobagi ko happy new year aduga keno ko akogi yumja kaisa numiki card ki message ying minarase ado chahi ahobo oibanina haidi aina sum singau gumba semba khotpa adumba mayam do haidi kadai da kamai tawdoino khotoino harpa ko nungda oiram gi duk thabada oiro natraga ayuk ki duk thabada oiro aina ningjari bai shor do haitara ko aduda katpiba lakshmi la le na khalase lakshmi mamang do gumba do maina thambiraga haidi next day lokthoga akogi keno da thambira shai ko haidi locker da hai tare ko ai paisa thambam jaga ama da thambiro ko adu dum ta wayare ko aduga chahi hobani na hadi ta waya ba aina check manifestation ta hai ko check manifestation gi videos aina hap sagre ko hadi hana gi video ni ko repost ni ko to aina check semba gi mawong do katang ne bai tai do matam katang phang da bagi aina keno ta do hadi check semba do keno ta udre bang ka keno video ano semba do ngam da bagi da makta ni ko sida to ise aduga amana cinnamon je ko haidi cinnamon je khubak ta hapaga keno toksanba blow toksanba hai tare ko aigi imung rom da natraga aigi dukan rom da si sim ju so dena to biro ko heng je imung wairam kari kra padan si to khotok toraga isa gumba ju keno toraga ko isa kok lu dana khotana dumaina gumba to biro ko adu duma to biber ko adu aham da ko akoigi keno ko haidi yumja kaisa gi number hairaga di 104 lere color dana green gumba kai gumba dumaina sena bi me yare ko aduga chak thong badana elaichi ni khangde tulsi manani khangde maroi asang gumba chuni khangde ama heta heta asang gumba chugi pot ama dumai taraga hapiba ado kaino tarse khwai aham da khogi card ki message yenga se ko do timing afaba so happy yenga se ko ngasi gi oina timing afaba se kai kai lege habado dumaina eminara se chahi anobo lak pasida afaba mayam am su puraga lak poi jarani ko mayam gi damakta haitara ko khoi su ngaire isa su ngaire aduga yengiba mayam ko hadi chahi anobo sida hadi nungai taba khoto mayam do loina hadi chatkhre hana su khanbira se ko ngarang hauki basina ko asida card ahum lere ko card hum sida gi amma khanbira card number 1 khansira card number 2 khansira traga card number 3 khansira ko aham ba khanba yenga se ko hadi first card khanba ngai na se lai se ko ai hajik tensions ketang lei bai ko pesai ke gi sagano kemta yam kana sagano hadi it's a akoi hani akoina kaino kai hani mati khara khatang ne engon da pesa gi problems lei ri ba ko lam je thuna phagani ana dumaina khanbiyo ko number 2 lotion ba oiba do hai to everything lotion ba oiba dumaina oina oire ko lotion ba hai ba gi atradi kaino ma hai tare ko chapter close to gi ba harasne ko samna ha ba da problems me am do loina loigre khot kra na khanbiyo ko ahum suba khan bangai yona haraga di thongna ko thongna yam layo confident yam layo aina tawri ai yoina hai tar ko silaise aina tawdoriba aina chatoriba ai keno tawdoriba mayam do ai ngamgani haibagi confident amaga loina na tawbiyo ko aduga timings ne ki pung 5 ga minute 58 dagina pung 9 ga minute 39 phang lere ko adai pung 8 ga minute 59 daina 13 ga minute 53 phang lere adagi pung 1 ga minute 53 daina 3 ga minute 33 phang lere ko aduga amana pung 3 ga minute 13 daina pung 13 ga minute 53 phang lere ko aduga nungdang ahing atheng baina 2 ga minute 53 daina 3 ga minute trampan phang le ko sesina khoi gi ngasi gi oina afaba timing ko to silere khoi gi daily card message ko new year numit ki makata videos mo ko ne minarse thank you